ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯒꯤ ꯂꯩꯐꯝꯗꯤ ꯈꯥꯡꯉꯕꯣꯛꯇꯒꯤꯅꯤ꯫ ꯂꯩꯀꯥꯏꯒ ꯃꯤꯡꯒꯗꯤ ꯄꯟꯖꯔꯔꯣꯏꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ 5ꯔꯣꯝꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀ꯭ꯂꯥꯁ 8 ꯀꯥꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯠꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯥꯠꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯂꯥꯠꯁꯤ ꯍꯥꯏꯅꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯁꯪꯒꯣꯏ ꯑꯗꯨꯕꯨ ꯁꯤꯠꯄ ꯁꯦꯡꯕ ꯇꯧꯔꯒ ꯂꯥꯏ ꯑꯗꯨꯁꯨ ꯂꯥꯠꯂꯝꯃꯤ꯫ ꯆꯥꯕ ꯊꯛꯄ ꯂꯥꯡꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯅꯔꯝꯃꯤ꯫ ꯂꯥꯏ ꯑꯁꯤ ꯂꯥꯠꯂꯛꯄꯅ ꯕꯣꯔ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯕꯣꯔꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯆꯠꯂꯣꯏꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯏꯃꯥꯟꯅꯕꯤ ꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯇꯥꯕ꯭ꯔꯥ ꯅꯈꯣꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯏꯁꯩꯁꯨ ꯂꯩ ꯍꯥꯏꯌꯦ, ꯏꯁꯩ ꯑꯣꯏꯅ ꯌꯦꯡꯕ ꯆꯠꯂꯁꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯏꯃꯥꯟꯅꯕꯤ ꯃꯣꯅꯤꯀꯥꯅ ꯏꯁꯩ ꯂꯩꯔꯤꯕ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕꯤ ꯊꯣꯏꯅ, "ꯑꯁ ꯈꯪꯗꯕ꯭ꯔꯣ? ꯑꯩꯈꯣꯏꯒ ꯂꯩꯀꯥꯏ ꯊꯪꯅꯔꯤꯕ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯁꯤꯗꯅꯤ꯫ ꯅꯈꯣꯏꯁꯤꯗꯤ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯈꯪꯂꯝꯗꯦ"꯫ ꯑꯩꯅ ꯑꯃꯨꯛ, "ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯐꯥꯎꯅꯐꯝ ꯃꯪ ꯃꯄꯥꯗꯨꯗ ꯂꯥꯜꯂꯒ ꯆꯠꯇꯣꯏꯕ? ꯑꯗꯨꯒꯤ ꯃꯪꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ, ꯏꯁꯨꯛꯑꯦ ꯁꯨꯛꯑꯗꯅ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯁꯨ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯅꯕꯅꯤ. ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯇꯣꯏꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯇꯜꯂꯤꯀꯣ"꯫ ꯊꯣꯏꯅ, "ꯚꯥꯏ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ, ꯏꯁꯩ ꯂꯩꯕꯅꯤꯅ ꯃꯤꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯑꯩꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦ, ꯏꯁꯩ ꯅꯣꯡꯃꯥꯏꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦꯕ"꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯔꯒ ꯇꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯜꯁꯤꯡꯅ ꯆꯠꯄꯗꯤ ꯌꯥꯔꯛꯂꯔꯣꯏ, ꯑꯗꯨꯅ ꯂꯣꯟꯅ ꯆꯠꯅꯔꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯀꯅꯥ ꯆꯠꯇꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯅꯔꯒ ꯃꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯉꯁꯤꯗꯤ ꯏꯁꯩ ꯂꯩꯕꯅꯤꯅ ꯆꯥꯛꯁꯦ ꯉꯟꯇꯥꯅ ꯆꯥꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯄꯨꯜꯂꯔꯦ꯫ ꯑꯇꯩ ꯂꯥꯛꯇꯕ ꯈꯔꯁꯨ ꯂꯥꯛꯅꯕ ꯀꯧꯔꯨꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ 10 ꯆꯠꯂꯨꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯕ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯍꯤꯡ ꯂꯦꯛꯂꯔꯣꯏ, ꯍꯌꯦꯡꯗꯒꯤ ꯑꯣꯏꯅ ꯂꯥꯛꯂꯒ ꯂꯦꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯝꯅ ꯂꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯑꯦ ꯀꯔꯤꯅꯣ ꯍꯥꯏꯁꯦ? ꯅꯠꯇꯦ, ꯏꯁꯩ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏ 10 ꯈꯛꯇꯔꯣ? ꯃꯤ ꯌꯥꯝꯂꯒꯗꯤ ꯀꯔꯤꯁꯨ ꯈꯜꯂꯣꯏꯗꯕ. ꯑꯁ ꯃꯤ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯇꯟꯕꯨ ꯇꯜꯂꯦꯗ"꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯊꯣꯏꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯣꯏꯅ, "ꯑꯁ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯃꯤ ꯃꯌꯥꯝꯁꯨ ꯆꯠꯂꯤꯕ ꯑꯁꯤꯗꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯉꯟꯇꯥꯅ ꯍꯜꯂꯛꯅꯕ ꯇꯧꯁꯤ"꯫ ꯏꯃꯥꯟꯅꯕꯤ ꯃꯣꯅꯤꯀꯥꯅꯁꯨ ꯍꯣꯏ ꯆꯠꯂꯁꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯃꯇꯝ ꯑꯗꯣ ꯌꯥꯝꯅ ꯉꯟꯕ ꯃꯔꯝꯅ ꯃꯤ ꯑꯌꯥꯝꯕꯁꯨ ꯆꯠꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯍꯦꯟꯅꯗꯤ ꯈꯟꯖꯤꯟꯕ ꯇꯧꯗꯅ ꯍꯔꯥꯎ ꯆꯠꯂꯝꯃꯤ꯫ ꯍꯔꯥꯎ ꯂꯥꯡꯂꯒ ꯆꯠꯄ ꯃꯔꯝꯅ ꯏꯁꯩ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯁꯩ ꯑꯗꯨꯁꯨ ꯑꯁꯨꯝ ꯇꯧꯔꯛꯄꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯗꯤ ꯄꯨꯡꯁꯨ ꯑꯃꯠꯇ ꯌꯦꯡꯂꯝꯗꯦ꯫ ꯑꯩꯅ ꯄꯨꯡꯁꯤꯕꯨ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯍꯥꯏꯔꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 11:49 ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯡ ꯑꯗꯨꯁꯨ 11:30 ꯍꯦꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕꯤ ꯊꯣꯏꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯄꯨꯡꯁꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯁꯨ ꯆꯠꯂꯁꯤ ꯍꯥꯏꯅꯔꯒ ꯂꯣꯏꯅ ꯊꯣꯛꯅꯔꯛꯈꯤ꯫ ꯏꯁꯩ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯣꯛꯄ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫
ꯑꯗꯨꯕꯨ ꯑꯩꯈꯣꯏꯔꯣꯝꯗ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯆꯠꯅꯔꯝꯗꯦ꯫ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯎꯔꯛꯇꯕꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯑꯩꯈꯣꯏ ꯃꯔꯤꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯆꯠꯅꯗꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯄꯨꯡꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯨꯠ ꯁꯝꯅꯔꯒ ꯆꯠꯁꯤ, ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯁꯣꯠ ꯕ꯭ꯔꯦꯛ ꯍꯦꯛ ꯂꯥꯎꯔꯛꯄ ꯃꯇꯝꯗ ꯄꯨꯟꯅ ꯆꯦꯟꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯪ ꯃꯄꯥ ꯑꯗꯨꯁꯨ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯦ, ꯃꯤꯍꯨꯜꯗꯤ ꯑꯃꯠꯇ ꯌꯥꯎꯅꯗ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯊꯕꯂꯩ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯅꯝꯂꯛꯈꯤ꯫ ꯊꯕꯂꯩ ꯃꯅꯝ ꯑꯗꯨꯁꯨ ꯅꯝꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯃꯅꯝ ꯑꯁꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯋꯥꯄꯜ ꯃꯔꯛꯇꯒꯤ ꯋꯥꯁꯥ ꯊꯦꯛꯄꯒꯤ ꯃꯈꯣꯜꯒꯨꯝ ꯄꯦꯗ꯭ꯔꯦꯛ ꯍꯥꯏꯅ ꯊꯦꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯈꯣই ꯃꯁꯦꯜꯁꯨ ꯑꯃꯒ ꯌꯦꯡꯅꯗꯨꯅ ꯆꯦꯟꯁꯤ ꯍꯥꯏꯅꯔꯒ ꯆꯦꯜꯂꯛꯄꯗ ꯃꯪ ꯃꯄꯥ ꯑꯗꯨꯗ ꯌꯧꯔꯦ꯫ ꯃꯪ ꯃꯄꯥ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯪ ꯃꯊꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯑꯃ ꯃꯪ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯀꯤꯕꯅꯁꯨ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯑꯃꯒ ꯀꯣꯟꯁꯤꯟꯅꯗꯨꯅ ꯃꯤꯠ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯃꯤꯠ ꯎꯏꯁꯤꯜꯂꯤꯉꯩꯗ ꯃꯣꯅꯤꯀꯥꯅ ꯆꯦꯜꯍꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯒ ꯑꯩꯈꯣꯏ ꯃꯁꯦꯜꯁꯨ ꯆꯦꯜꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯆꯦꯜꯂꯛꯄ ꯑꯁꯤꯗ ꯃꯅꯤꯡꯗꯁꯨ ꯃꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡꯒꯨꯝꯕ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯆꯦꯟꯅ ꯀꯅꯥꯅꯣ ꯌꯦꯡꯉꯣ ꯆꯠꯃꯤꯟꯅꯧꯁꯤ, ꯌꯨꯝ ꯌꯧꯗꯧꯕꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤꯕꯅꯤꯅ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯑꯗꯨꯝꯅ ꯑꯩꯅ ꯌꯦꯡꯂꯨꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯅ ꯍꯦꯟꯅ ꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯆꯠꯂꯛꯄ ꯃꯇꯝꯗ ꯏꯕꯨꯡꯁꯤꯡꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯏꯁꯩ ꯍꯜꯂꯛꯄꯅꯦ ꯍꯥꯏꯅ ꯃꯈꯣꯏꯁꯨ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯒ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯔꯤꯈꯛꯇ ꯏꯁꯩ ꯆꯠꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯠꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯤ ꯑꯩꯈꯣꯏ ꯃꯔꯤꯈꯛꯇ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯆꯦꯆꯟ ꯍꯣꯏꯁꯨ ꯏꯁꯩ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯊꯦꯡꯅꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯦ꯫ ꯏꯁꯩ ꯑꯗꯨꯁꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯃꯇꯝ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯄꯨꯟꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯦꯆꯟ ꯍꯣꯏꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯃꯈꯣꯏꯗꯤ ꯐꯪꯗꯕꯗꯨꯗ ꯑꯩꯈꯣꯏ ꯃꯔꯤꯈꯛꯇ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅꯔꯒ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯏꯕꯨꯡ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯕꯤꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯨꯡꯁꯤꯡ ꯑꯗꯨꯅ ꯎꯀꯨ ꯂꯩꯔꯤꯕ ꯑꯗꯨ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯎꯀꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯗꯤ ꯄꯪꯂꯥꯞꯇꯤ ꯂꯥꯞꯅꯗ꯭ꯔꯦ꯫ ꯏꯕꯨꯡꯁꯤꯡ ꯑꯗꯨꯁꯨ ꯎꯀꯨ ꯍꯦꯛ ꯌꯧꯕꯒ ꯑꯁꯤ ꯌꯧꯔꯒꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯂꯩꯍꯧꯔꯣ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯩꯁꯨ ꯃꯝꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜꯗꯤ ꯑꯃꯒ ꯎꯅꯔꯝꯗꯦ꯫ ꯎꯀꯨ ꯑꯗꯨ ꯍꯦꯛ ꯂꯥꯟꯕꯒ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯁꯦꯜꯁꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯟꯅ ꯇꯥꯔꯛꯄꯗꯒꯤ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯀꯞꯄꯒ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯃꯃꯥ ꯃꯄꯥꯅ ꯊꯦꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯜꯁꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯉꯥꯡ ꯃꯥꯜꯂꯦ ꯍꯥꯏꯅꯔꯕꯁꯨ ꯑꯩꯗꯤ ꯑꯉꯥꯡꯗꯤ ꯃꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 12:04 ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯄꯨꯡ ꯑꯗꯨꯁꯨ ꯌꯦꯡꯂꯨꯕꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯦꯟꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯁꯨ ꯅꯛꯁꯤꯟꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯃꯅꯤꯡꯗꯁꯨ ꯃꯤ ꯂꯥꯛꯄꯒꯨꯝ ꯁꯃꯤꯜ ꯈꯔꯗꯤ ꯐꯪꯂꯝꯃꯤ, ꯁꯞꯇ꯭ꯔ ꯀꯌꯥꯒ ꯂꯣꯏꯅꯅ꯫ ꯑꯗꯨꯝꯅ ꯃꯤ ꯑꯃꯅ ꯂꯥꯛꯄꯒꯤ ꯁꯞꯇ꯭ꯔ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯑꯩꯈꯣই ꯃꯔꯤꯁꯨ ꯀꯅꯥꯅꯣ ꯌꯦꯡꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯌꯦꯡꯁꯤ ꯍꯥꯏꯕ꯫ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯀꯤꯕꯅ ꯂꯣꯏꯅ ꯀꯞꯅꯔꯕꯅꯤ꯫ ꯀꯤꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯀꯨ ꯑꯗꯨꯁꯨ ꯂꯥꯟꯊꯣꯛꯂꯦ꯫ ꯎꯀꯨ ꯑꯗꯨ ꯍꯦꯛ ꯂꯥꯟꯊꯣꯛꯄꯒ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯛꯈꯤ꯫ ꯉꯁꯥꯏ ꯇꯨꯡꯗ ꯏꯟꯅꯔꯛꯄꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ, ꯆꯞ ꯍꯦꯛ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯦꯞꯈꯤꯕꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ
ꯆꯦꯁꯝꯕꯤ ꯑꯗꯨꯁꯨ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯑꯃꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯤꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯍꯦꯛ ꯐꯈ꯭ꯔꯦ꯫ ꯆꯦꯁꯝꯕꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯆꯦꯁꯝꯕꯤ, ꯀꯔꯤꯅꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯉꯥꯏꯔꯝꯗꯕꯤꯗ ꯉꯟꯇꯥꯅ ꯆꯠꯈ꯭ꯔꯤꯕꯗꯣ? ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯕ ꯌꯥꯕꯗꯨꯗ ꯉꯟꯇꯥꯅ ꯍꯦꯛꯇ ꯍꯟꯈꯤ꯫ ꯆꯦꯁꯝꯕꯤ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯈꯨꯝꯗꯦ꯫ ꯌꯨꯝꯗ ꯆꯪꯂꯣ, ꯊꯦꯡꯉꯦ, ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯕꯤꯗ ꯌꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝꯗꯣ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯇꯨꯝꯕꯗꯤ ꯑꯃꯠꯇ ꯌꯥꯅꯔꯝꯗꯦ꯫ ꯉꯁꯥꯏ ꯊꯦꯡꯅꯔꯛꯄꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯟꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯊꯦꯡꯅꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯟꯅ ꯆꯠꯄꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯨꯔꯛꯀꯅꯤ ꯈꯟꯕꯗ꯫ ꯑꯗꯨꯝꯅ ꯑꯩꯈꯣꯏꯁꯨ ꯂꯩꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯟꯗꯣꯟ ꯑꯗꯨ ꯂꯥꯏꯒꯤ ꯅꯨꯡꯁꯤꯠ ꯇꯧꯍꯧꯏ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯏ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯏꯁꯣꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯐꯥꯎꯔꯛꯈꯤ, ꯏꯃꯣꯝ ꯃꯔꯤꯅ ꯑꯍꯤꯡ ꯇꯥꯡꯂꯧ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯐꯠꯇꯕ ꯇꯤꯃꯨ ꯂꯩꯃꯨ ꯑꯣꯛꯅꯩ, ꯌꯩꯕꯤ ꯊꯋꯥꯏ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯁꯦꯟꯅꯔꯛꯄꯅꯤ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯅ꯫ ꯏꯃꯣꯝꯁꯤꯡꯕꯨ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯀꯟꯕꯤꯔꯒꯦ ꯍꯥꯏꯔꯒ ꯅꯃꯥ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯁꯥꯌꯣꯟ ꯑꯣꯜꯂꯒ ꯏꯆꯥꯁꯤꯡꯕꯨ ꯀꯟꯕꯤꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯐꯥꯎ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯊꯦꯡꯅꯈ꯭ꯔꯤꯕ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯣꯏꯔꯝꯃꯔꯣꯏ, ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀꯤꯔꯨ ꯌꯦꯡꯅꯈꯤ꯫ ꯑꯗꯨꯒ ꯆꯦꯁꯝꯕꯤꯗꯁꯨ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯏꯁꯩ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯈꯨꯟꯕꯨ ꯀꯣꯜꯂꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯈꯣꯏꯔꯝꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯀꯗꯧꯔꯕ, ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯀꯗꯧꯔꯕ, ꯃꯥꯡꯖꯧꯅꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯈꯨꯟꯕꯨ ꯀꯣꯜꯂꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯃꯊꯤ ꯍꯦꯛ ꯐꯣꯡꯉꯤ꯫ ꯑꯊꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯞꯄꯒ ꯂꯩ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯕꯨ ꯀꯣꯜꯂꯤꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯊꯤ ꯐꯣꯡꯂꯒ ꯍꯦꯛ ꯀꯞꯄꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯏꯁꯥꯗ ꯑꯁꯦꯡꯕꯃꯛꯀꯤ ꯊꯣꯛꯄ ꯋꯥꯔꯤꯒꯨꯝꯕ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫